ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯑꯣꯏꯕ ꯍꯥꯏꯗꯤ ꯏꯁꯤꯡꯒꯤ ꯖꯤꯕꯁꯤ ꯑꯣꯏꯅ ꯏꯁꯤꯡꯅꯦ ꯈꯪꯅꯕ ꯑꯣꯀꯦ ꯁꯤ ꯊꯦꯡꯒꯨꯒꯨꯝꯕ ꯉꯥꯒꯨꯝꯕ ꯁꯤꯗ ꯌꯥꯎꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯁꯤꯗꯒꯤ ꯊꯋꯥꯏꯁꯤꯅ ꯁꯨꯝ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯅꯥꯛꯇ ꯆꯠꯄꯒꯤ So people joining again. Ngasi ay Thangapat lay Thangapat kilogi wangkai Thangapat lay se akoigi ai tungda lay se akoigi Three Mothers Art Gallery gi manung da mogi display to mo museum da lay se mayam da adum kai khaji uchara case da lay sculpture mayam se adigi si kara na amdi sigi owner adigi sigi mapu sculpture kana kamai to wa adigi magi achievement kai dai mayam da sun display oina uchaning na ngi si lak chabani ado makata na view mayam ai matang capture ki Sagar ki asagi Three Mothers Art Gallery se sigi matang ne kitanga na samlo wari ma hatang li biro ko babana Three Mothers wali maram se yan han da ko mioi ba se ko ima hum le han da ima sina ko bu piramba ima aduga ani se ima sina ima lo aduga hum su na ima le ba mana ima hum se Okay. Three Mothers Art Gallery. Siam Pasego, the meaning the Pasego. Although Kasagi Sagar, Sigi sa, Bovana Sabiram Sigi display me am Sigi Kitang Subsubmina Gabanish and Marisas. Kawan to have the example because I see thrown an Ilesa. She's a Kai signify Toge Kotki and have it on the happy road. Oh, Pakang 미우이가 그 가장 우리가 야오고 있어오니 마나 마기 마마이가 마야가 스네이지나 그 가장 문제가 마마이가 마야가 스네이가 레이바 하이비 그 보디 무슨 소지기 마르크다 레이바 아두니 나 코바나 그 마이 하이르메 오케이 시 마마이가 mayam sida lay si koi pakang bagi throne ne hai tare ka sida tori se sige sida main oina sida mamaiga mayaga jignari se ko apetang juga sona kan boleh na pakung le na ko limit le ba pakung ba juga sona kan si left ki na ko sa de le ba pakung ba okay maka di ne ko di ikmal sibi represent ba juga maning ji maning ji na ko di anji pakung ba ko di pakung ba ko di ji ba la ya ko 오케이 오케이 뭐기 걔네도 뭐기 로고 기 타입 또 보도 오케이 2016 다 또기로 봐 데이트 뭐 이거 말 맞아 삼 순더라 임팔이 사이바 삼순 아이나 데이트 말로 오케이 그 시안이 지 kai khena ba lai ge citron ni sa ado sona kan ni sina ko ni ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯣꯔꯧꯒꯨꯝꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯑꯃꯇꯪ ꯑꯣꯏꯅ ꯇꯣꯡꯉꯒ ꯀꯣꯌꯦꯠ ꯑꯉꯧꯕ ꯌꯦꯠꯂꯒ ꯑꯗꯨꯃꯥꯏꯅ ꯆꯠꯂꯦꯅ ꯍꯥꯏꯕꯤꯌꯦ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨꯒ ꯁꯣꯝꯗ ꯂꯩꯕ ꯏꯙꯧ ꯄꯥꯈꯪꯗꯨꯅ ꯑꯍꯨꯝ ꯑꯣꯏꯕꯅꯦꯕ ꯑꯃ ꯁꯣꯝꯗ ꯃꯅꯤꯡꯗ ꯑꯃ ꯁꯣꯝꯗ ꯑꯃ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯉꯥꯡꯒꯤ ꯋꯥꯡ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯃꯇꯝꯗꯣ ꯑꯣꯀꯦ ꯁꯤꯒꯤ ꯑꯍꯨꯝ ꯃꯃꯥꯏ ꯑꯍꯨꯝꯁꯦ ꯃꯅꯤꯡꯗ ꯑꯃꯒ ꯂꯩꯕꯀꯣ mangang ne luwang ne kuman ne okay asi am lu buza ni ko oh hoi aduga atopa kitang yeng sine aduga sida le sina koi ima le sida le ja na ki mukawang je si mo la ko ki mioi ba ko ki phi ko ki wai ne haram oh sigi sina ko mayam sigi se idea bu yengan janingi mayam desu ko yamna akogi Manipur ki akogi chatna lon da akogi culture da yamna mami chong na ta ba hai tare sigi is the labor sculpture mayam se ko akoina thizil bu matam da any akogi state da haktana khotana tori ba sai se magi significance amom loida lei hai tare ne da ko aduni daga sigi sidi maku gi ta to ma tori sina kamai to ko represent oil. Right. Aduga daimuna ko duga
ꯚꯔꯖꯟ ꯑꯣꯏꯔ ꯑꯗꯨꯃꯥꯏꯅ ꯑꯣ ꯁꯤꯅ ꯑꯃꯨꯛ ꯍꯤꯟꯗꯨꯒꯤ ꯔꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯣꯀꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯀ꯭ꯔꯨꯗ ꯍꯧꯖꯤꯛ ꯃꯥꯒꯤ ꯈꯨꯕꯝꯅꯦꯅ ꯍꯥꯏ ꯑꯩꯈꯣꯏ ꯋꯥꯡꯒꯨꯔꯦꯟꯅ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯃꯇꯝꯗ ꯑꯗꯨꯝ ꯂꯩꯔꯛꯑꯕ ꯐꯣꯔ ꯋꯥꯡꯒꯨꯔꯦꯟ ꯀꯣ ꯋꯥꯡꯄꯨꯔꯦꯟ ꯍꯥꯏꯕ ꯋꯥꯡꯄꯨꯔꯦꯜ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯉꯥꯔꯥꯕ ꯉꯥꯁꯦ ꯃꯥꯒꯤ ꯁꯥꯗꯣꯡꯅꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯊꯣꯡꯉꯒ ꯏꯁꯤꯡ ꯃꯅꯨꯡꯗ ꯆꯠꯄꯒꯤ ꯑꯗꯨꯝ ꯃꯑꯣꯡꯗ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯋꯥꯡꯄꯨꯔꯦꯜ ꯍꯥꯏꯕꯀꯣ ꯑꯣ ꯑꯗꯨ ꯃꯥꯏ ꯈꯨꯕꯝꯁꯦ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯁꯨꯒꯅꯨꯗ ꯂꯩ ꯍꯥꯏꯕꯀꯣ ꯑꯣ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯡꯄꯨꯔꯦꯜ ꯍꯥꯏꯕ ꯂꯥꯏꯗꯨꯅꯤ ꯑꯗꯣ ꯃꯥꯒꯤ ꯁꯤꯒꯤꯁꯤ ꯁꯥ ꯑꯣꯏꯗꯣꯏꯅꯦꯕꯀோ ꯉꯥ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯁꯦ ꯇꯣꯡꯉꯒ ꯃꯥꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯆꯠꯄꯒꯤ ꯀꯩꯅꯣꯅꯦꯕꯀꯣ ꯑꯗꯣ ꯃꯥꯁꯦ ꯃꯥꯒꯤ ꯋꯥꯔꯤ ꯂꯩꯕꯅꯦꯕ ꯃꯩꯇꯩꯒꯤ ꯋꯥꯔꯤꯗ ꯃꯥꯁꯦ ꯑꯉꯥꯟ ꯅꯤꯉꯣꯜ ꯂꯧꯕꯒꯤ ꯋꯥꯔꯤ ꯃꯣꯏ ꯁꯨꯀ꯭ꯔꯨꯗ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛ ꯃꯥꯏ ꯈꯨꯕꯝ ꯂꯩ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯃꯌꯥꯝ ꯁꯤꯒꯤ ꯈꯨꯕꯝꯁꯦ ꯁꯨꯒꯅꯨꯗꯁꯨ ꯂꯩ ꯍꯥꯏꯅ ꯍꯥꯏ ꯄꯨꯛꯆꯥꯎꯅ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯏꯙꯧ ꯄꯥꯈꯪꯕꯒꯤꯀꯣ ꯃꯥꯒꯤ ꯕ꯭ꯂꯠꯇꯒꯤ ꯑꯣꯟꯈꯤꯕꯅꯦꯅ ꯑꯗꯣ ꯋꯥꯔꯤꯁꯤꯗ ꯑꯩ ꯐꯖꯅ ꯈꯪꯗ꯭ꯔꯦ ꯀꯃꯥꯏꯅ ꯑꯣꯟꯈꯤꯕꯅꯣ ꯄꯨꯛꯆꯥꯎ ꯐꯣꯝ ꯕꯥꯏ ꯗ ꯕ꯭ꯂꯠ ꯑꯣꯐ ꯄꯥꯈꯪꯕꯀꯣ ꯑꯣ ꯑꯗꯨꯃꯥꯏꯅ ꯅꯤꯡꯊꯧꯁꯤꯒꯤ ꯑꯣ ꯄꯨꯛꯆꯥꯎ ꯍꯥꯏꯁꯤ ꯁꯤꯁꯦ ꯀꯩꯅꯣꯒꯤ ꯇꯥꯏꯞꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯂꯝꯑꯣꯛꯀꯤ ꯇꯥꯏꯞ ꯇꯧꯋꯦꯀꯣ ꯑꯣ ꯄꯥꯈꯪꯕꯒꯤ ꯏꯗꯒꯤ ꯑꯣꯟꯈꯤꯕꯅꯦꯕ ꯑꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯙꯧ ꯄꯥꯈꯪꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯄꯥ ꯑꯇꯤꯌꯥꯒꯨ ꯁꯤꯗꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯥꯎꯋꯦꯜ ꯍꯤꯗꯦꯟꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁꯟ ꯑꯁꯤꯕ ꯑꯃ ꯑꯣꯜꯂꯒ ꯃꯥꯁꯦ ꯇꯧꯊꯔꯛꯄ ꯑꯗꯨꯗ ꯏꯙꯧ ꯄꯥꯈꯪꯕꯁꯤꯅ ꯃꯄꯥꯅꯦꯅ ꯃꯥꯅ ꯈꯪꯕꯗꯒꯤ ꯃꯥꯅ ꯏꯁꯤꯡꯗꯒꯤ ꯃꯥꯅ ꯂꯧꯈꯠꯂꯛꯄ ꯑꯗꯨꯒꯤ ꯋꯥꯔꯤ ꯍꯥꯏꯗꯤ ꯃꯥ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨꯅꯅꯤꯅꯦ ꯁꯤꯒꯤ ꯁꯟꯁꯦ ꯁꯨꯃꯥꯏꯅ ꯃꯈꯥꯗꯥꯡ ꯑꯣꯟꯊꯣꯛꯄꯒꯤ ꯇꯥꯏꯞ ꯇꯧꯔꯤꯁꯦꯀꯣ ꯑꯣ ꯌꯥꯝ ꯌꯦꯡꯕꯤꯌꯣ ꯑꯝꯇ ꯁꯤꯒꯤ ꯁ꯭ꯀꯜꯞꯆꯔꯁꯦ ꯑꯗꯣ ꯁꯤꯒꯤ ꯊ꯭ꯔꯤ ꯃꯗꯔꯁ ꯑꯥꯔꯠ ꯒꯦꯂꯔꯤꯒꯤ ꯁ꯭ꯀꯜꯞꯆꯔ ꯑꯣꯏꯕꯤꯔꯝꯕ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦ ꯁ꯭ꯔꯤ ꯒꯨꯔꯨꯃꯌꯝ ꯁ꯭ꯌꯥꯝ ꯁꯨꯟꯗꯔ ꯁꯤꯡ ꯀꯣ ꯃꯥꯅ ꯁꯤꯗ ꯗꯤꯁꯄ꯭ꯂꯦ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯃꯁꯥꯅ ꯁꯥꯖꯔꯝꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯟꯐꯣꯔꯆꯨꯅꯦꯠꯂꯤ ꯑꯩꯈꯣই ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯒꯨꯔꯨꯃꯌꯝ ꯁꯥꯒꯔꯅ ꯍꯧꯖꯤꯛꯁꯦ ꯁꯤꯒꯤ ꯇꯦꯛ ꯀꯦꯌꯔ ꯑꯣꯏꯅ ꯃꯆꯥꯅꯨꯄꯥꯁꯤꯅ ꯍꯧꯖꯤꯛ ꯇꯦꯛ ꯀꯦꯌꯔ ꯑꯣꯏꯅ ꯇꯧꯔ ꯂꯩꯕꯅꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯒꯨꯔꯨꯃꯌꯝ ꯁ꯭ꯌꯥꯝ ꯁꯨꯟꯗꯔ ꯁꯤꯒꯤ ꯁ꯭ꯌꯥꯝ ꯁꯨꯟꯗꯔꯁꯦ ꯃꯍꯥꯛꯀꯤ ꯑꯆꯤꯞꯃꯦꯟ ꯃꯌꯥꯝꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯊ꯭ꯔꯣꯟ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯐꯝꯐꯝ ꯑꯗꯨꯒꯤ ꯁꯤꯝ ꯑꯁꯦ ꯑꯩꯒꯤ ꯇꯨꯡꯗ ꯂꯩꯔꯤꯁꯦ ꯑꯁꯤꯒꯨꯝꯕ ꯑꯃ 6 ꯐꯤꯠ ꯋꯥꯡꯕ ꯑꯃ ꯁꯥꯕꯗ ꯃꯥꯒꯤ ꯂꯤꯝꯀꯥ ꯕꯨꯛ ꯑꯣꯐ ꯔꯦꯀꯣꯔꯗꯁꯇ ꯆꯟꯈꯤꯕꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯀꯁꯨ ꯂꯩ ꯃꯅꯤꯡꯗ ꯂꯩꯔꯤꯁꯦ ꯂꯤꯝꯀꯥ ꯕꯨꯛ ꯑꯣꯐ ꯔꯦꯀꯣꯔꯗꯁꯅꯦ ꯑꯩ ꯌꯦꯡꯍꯟꯖꯒꯦ ꯍꯥꯏꯐꯦꯠ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯁ꯭ꯔꯤ ꯁ꯭ꯌꯥꯝ ꯁꯨꯟꯗꯔ ꯁꯔꯃ ꯌꯥꯅꯤ ꯁꯤꯅ ꯑꯩꯈꯣꯏ ꯀꯩꯅꯣꯅꯦ ꯃꯅꯤꯄꯨꯔꯁꯤꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯥꯗ ꯂꯩꯔꯤꯉꯩꯒꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯆꯦꯟ ꯄꯨꯜꯂꯒ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯥꯗ ꯂꯩ ꯑꯗꯨꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯣꯀꯦ ꯁꯤꯒꯤ ꯆꯦꯟ ꯄꯨꯜꯂꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯥꯗ ꯂꯩꯔꯤꯉꯩꯒꯤ ꯑꯋꯥ ꯑꯅꯥ ꯃꯌꯥꯝꯗꯣ ꯑꯗꯨ ꯁꯤꯒꯅꯤꯐꯥꯏ ꯇꯧꯕꯒꯤꯅꯦꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠ ꯔꯥꯏꯠ ꯍꯦꯟ ꯌꯥꯎꯗ꯭ꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯄꯤꯊꯣꯛꯈꯤꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯔꯥꯏꯠ ꯍꯦꯟ ꯑꯃ ꯆꯠꯈꯤꯕꯒꯨꯝꯕꯅꯦ ꯑꯣ ꯑꯣꯀꯦ ꯑꯣꯀꯦ ꯃꯌꯥꯝ ꯁꯤꯗ ꯍꯥꯏꯕꯤꯔꯤꯁꯦ ꯁꯤꯗꯩꯗ ꯃꯈꯨꯠ ꯌꯥꯎꯍꯟꯗ꯭ꯔꯤꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯃꯅꯤꯄꯨꯔꯒꯤ ꯀꯕꯣ ꯚꯦꯂꯤꯗꯣ ꯄꯤꯊꯣꯛꯈꯤꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯔꯥꯏꯠ ꯍꯦꯟ ꯆꯠꯈꯤꯕꯒꯤ ꯁꯤꯒꯅꯤꯐꯥꯏ ꯇꯧꯕꯗꯨꯅꯤ ꯑꯗꯨꯒ ꯁꯤꯗ ꯌꯥꯎꯔꯤꯕ ꯌꯣꯠꯂꯤꯒꯨꯝꯕ ꯀꯩꯀꯩ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯥꯗ ꯃꯤꯄꯥꯟ ꯇꯥꯡꯉꯒ ꯂꯩꯈꯤꯕꯒꯤ ꯑꯗꯨꯒꯤ ꯍꯥꯏꯐꯦꯠ ꯁꯤꯒꯅꯤꯐꯥꯏ ꯇꯧꯕꯅꯤ ꯄꯣꯒꯣꯏꯕꯤ ꯑꯣ ꯃꯌꯥꯝ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯣꯒꯣꯏꯕꯤ ꯍꯥꯏꯕꯗꯨꯅꯤ ꯄꯣꯒꯣꯏꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣꯃ ꯂꯥꯜꯂꯦꯅ ꯍꯥꯏꯌꯦꯕ ꯑꯗ ꯇꯨꯔꯦꯟ ꯑꯃ ꯂꯥꯟꯕꯁꯤꯗ ꯂꯥꯜꯂꯝꯗꯥꯏꯁꯤꯗ ꯃꯥꯅ ꯁꯖꯤ ꯑꯃ ꯊꯦꯡꯅꯩ ꯍꯥꯏꯌꯦ ꯑꯗ ꯁꯖꯤꯗ ꯃꯥꯅ ꯁꯣꯝ ꯅꯥꯀꯟꯁꯤꯅ ꯀꯔꯝꯕꯅ
ꯑꯔꯨꯕꯅꯣ ꯀꯔꯝꯕꯅ ꯑꯊꯦꯟꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯒꯣꯜꯁꯤꯅ ꯁꯖꯤꯁꯤꯅ ꯑꯊꯦꯟꯕꯁꯤꯅ ꯑꯔꯨꯕꯅꯦ ꯍꯥꯏꯕ ꯑꯔꯨꯕꯁꯤꯅ ꯑꯊꯦꯟꯕꯅꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯟꯕ ꯑꯗ ꯃꯥꯅ ꯑꯔꯨꯕꯁꯤꯅ ꯑꯊꯦꯟꯕꯅꯦꯅ ꯍꯥꯏꯕꯗ ꯃꯥꯅ ꯂꯥꯟꯕ ꯃꯇꯝꯗ ꯃꯥꯁꯦ ꯏꯔꯥꯛꯅꯔꯕ ꯑꯋꯣꯏꯕꯤꯁꯦ ꯑꯗꯨ ꯏꯔꯥꯛꯅꯕ ꯃꯇꯝꯁꯤꯗ ꯃꯥꯅ इसिंग मनुंदगी नाउसेक्सिना माना कल्लगा काखलक्पा अदुगा खम्रान चाक हाइबो उसेक्सिना मु कल्लगा माइना मथरोंदा लाएना ओके माइथोलॉजिकल ओइबो कोइ मेटेगी वाइ हुजिजिसु दुम ओके माना अखोगी फौइबी माना साउदना नंगा दमाइना एंगोंदा नथिन हिरमनाना माना साप तवइना अखोई सजीजे अखोगी लौदा चटपा मतमदा अखोगी माइ मसाजे चटपा हाइबा चेनबा माइना मसा खा सोंदबा हाइबा माइना तो माले माइना नौशेक नेबो कोस्टा लेरिसे सिना नौशेक ओइदेबा अदो सिदा मयाम डिस्क्रिप्शन हाबेट लेजरे वारी दा जिदा फोइ बि आइसे को अदो हाबेट पाबियो हा मोदी ओ नरेंद्र मोदी ने सिसे सिदा गांधी होरे अदो सिगिसे कनानो अल्बानी सिना दिना बासपाई अदो सी मतम को बाजे ना देबा ओ सी सा मा फिनिशिंग दी फजना कन ओके अदो मैम सिदा सारिबा सिंगसे सिगी उ मखल हाइतारे नेमो ट्री नासिक न साबनी अदुगा सुमाइना दम अखोगी यंगन जरके मैम सी ओवरव्यू हाइतारे को सम याम लेडी स्कल्पचर्स देदा अखोगी nga man बमसु ngakra ओइदे नेबो को बिन लादेन ने बिसिना ओके मैम हाइपेट यंगन जरके रॉन हम चलगा खजिंग माले सिसे को अदुगा बाबागी अचीवमेंट हाइतारे को करी करी अवार्ड फंगरे खोट करे अदुगा हाइपे ता हाइबिरो को बाजी स्टेट अवार्ड दी मा फंगे अदुगा लिंका बुक ऑफ नेशनल रिकॉर्ड अमा अदुगा भारत एक्सलेंस ओके अदुगा हजिकी ओइना केनोगी सागर की प्लान से अभी करी करी लेरी खोली है बदों सागी एक्सटेंशन तो बहुत पे अदुगी थापे तपन बिरो एक्सटेंशन की एस्टिमेट अमा सारा मोय समिति तो ले बा डीजीआर आई लेटर में थाजर में या कोई बाना मोयदा लिंका बुक ऑफ नेशनल रिकॉर्ड चले स्कल्पचर के मोयदा गिफ्ट हो गया अदो कोई बाबा ले मतलब लेटर आई एक्सटेंशन तो बियो सुन विजिटर रूम साबियो ना को बाजी लेटर थारम अदो मोयना जो लेटर कंसीडरेशन तो गया कि फंड लेके ना हाई के अंदर को माने सिग्नेचर तो और थाबा मतुंग मोयना आईजीआर छौता हायरागा आईजीआर छौना मु कैथेन मानबी की मोय आसाम छौता हायरागा ई समिति तो ओके ऑलराइट इना कोई मीजे इना सी भरबा मतुंगा ई थवाइना ईश्वरगी मनाक चटपगी वारीने को बान हाते सामिजे ओ कोई मैतेगी लाई हराव मतम दसो कोई लाई केनो मु कोखत इसिंग कोखत ओर माले अहामदा अना कोई मखागी सो किना कोई इसिंग ओइबा हाइदि इसिंग जीबजी ओइरा इसिंग ने खंगा ओके सि थेंकू गु मंगा गु मसिदा यावरि मैम से ओ अदो सिदगी थवाइना तुम लागा कोई ईश्वरगी मागा चटपगी वारी ओके ओके सिदा मी की सिदा काखलकपगी को तम तमने से काखलकपई मोंग ने यावरि से अदुगा ईश्वरगी दा चटकिदोइने बा हेवन न चटकिबेने ओके पुरा मी की अखोई मियोबगी लाइफ की जर्नी हाइतारे को अदुने ब डिपिक्ट तौरिसे सिदा नत्रा याम फजे
ꯃꯌꯥꯝ ꯍꯥꯏꯐꯦꯠꯇ ꯌꯦꯡꯕꯤꯌꯨ ꯁꯤꯒꯤꯁꯦ ꯎ ꯃꯔꯥ ꯑꯃꯈꯛꯇꯒꯤ ꯑꯗꯒꯤ ꯁꯦꯝꯕꯅꯤ ꯁꯤꯒꯤꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯁ꯭ꯀꯜꯞꯆꯔꯁꯤꯡꯁꯦ ꯃꯌꯥꯝꯅ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯜꯆꯔꯗ ꯈꯤꯇꯪ ꯑꯦꯅꯥꯂꯤꯁꯤꯁꯀꯨꯝꯕ ꯇꯧꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗꯒꯤ ꯌꯦꯡꯕꯤꯅꯤꯡꯕ ꯚꯤꯖꯤꯇꯔ ꯂꯥꯛꯄꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯂꯥꯛꯄꯤꯕ ꯌꯥꯅꯤ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯆꯔꯛꯀꯦ ꯋꯥꯡꯈꯩ ꯁꯤꯒꯤ ꯊꯥꯡꯒꯄꯥꯠ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯒꯤ ꯗꯅꯤ ꯂꯩꯔꯤꯁꯦ ꯑꯗꯣ ꯑꯗꯨꯝ 3 Mothers Art Gallery ꯍꯥꯏꯔꯒ ꯑꯗꯨꯝ ꯁꯥꯏꯟ ꯕꯣꯔꯗꯁꯨ ꯑꯗꯨꯝ ꯊꯦꯠꯄꯅꯤ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯚꯤꯖꯤꯇꯔꯒꯤ ꯃꯣꯏꯒꯤ ꯇꯥꯏꯃꯤꯡ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯗꯨꯒ ꯀꯣꯟꯇꯦꯛꯇꯣ ꯍꯥꯟꯅ ꯇꯧꯕꯤꯌꯨ ꯄꯥꯔꯃꯤꯁꯟ ꯍꯥꯟꯅ ꯂꯧꯕꯤꯌꯨ ꯑꯗꯨ ꯇꯧꯔꯒ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯒꯅꯤ ꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯀꯜꯞꯆꯔꯁ ꯃꯌꯥꯝꯁꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯜꯆꯔꯗ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯃꯌꯥꯝꯅ ꯊꯤꯒꯠꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯂꯥꯛꯑꯒ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯈꯥ ꯇꯥꯕ ꯑꯦꯛꯁꯥꯏꯇꯤꯡ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯈꯔꯁꯨ ꯅꯝꯖꯔꯛꯀꯦ ꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ